Ningshing Lup Jiri Bamna Forest Department Amadi Horticulture Department the Kusan Nazaraga World Arts Day gi Mari Lenana Akoigi Miam gi Khongchat ama Loidana Uthabagi program amakak Akoigi Ningshing Khun Biodiversity Park Jirwa Masida Akoi Mayam Sinjabani Hariba program asi Maru Pandamdi Akoina protect nature amadi preserve life haibadi akoina leiriba akoigi global ba hongaiba akoigi ainga sagi changsida akoina uwa fajana tharaga akoigi society natural chibu ngakchaba haiba natural sing ngakna bo phana matamda akoina masida plastic nongmagi number one akoigi one time plastic singsi akoina yarmagai sinnadaba masi akoina punna leminaraga manghanba aduga akoigi nature sibu kanba akoigi life sibu kanabidam pandamda haidaba ngasigi world art day gamali nena Ningshing Khun Biodiversity Park ta Pari Puri Athouba Ningshing Lup amadi Forest Department of the Horticulture Department punna sinjaban Mausagum sahi khudingi akoi Jiribam Forest Division amadi akoi kusam naraga Horticulture Department Pari Puri Athouba Ningshing Lup ya kullaga akoina handaki sahi sisu World Earth Day masigi kunitoi April kunitoi asida akoina pakok sare amasung masiga loinena akoina mayam gi over rally amasung akoi plantation drive masi sathari handaki World Earth Day gi theme di our planet our power habidini our power our planet habidini akoigi prithvi asina lairi makai akoigi power ni akoigi shakti ni amasung akoigi sathokchani ai oiba akoigi prithvi sina kolaga makoigi mama mana masa konbu duaina akoigi prithvi sina akoibu konbira thambiribini asina akoigi prithvi sibu akoina nuksibiba maki damakta akoigi upal opal khabiraga yamna greenery oiba adugumba prithvi mu oisinu haidana akoi mayamna kusamnaraga honajari Hang bro. Sana pila di Pari. Minum tahan.